Jolly Yumam Amadi Sali Wahimamna Tarana Opchiri. To Tibin Mahal Matrikayagi, Torum Kayaki Tanaki, Torum Simatagi, Torum Amam, and the Kudo Tanzake. Peace and Freedom Academy Thopaldi, Heavy Sindhi, Kangaraga, Talents of Chage, Mayamuna.
ꯍꯥꯏꯔꯝꯃꯨ ꯊꯃꯣꯏꯗ ꯂꯩꯕ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯔꯤꯕꯤꯅꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯖꯔꯤꯕꯤꯅꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯤ ꯑꯩꯅꯤ ꯅꯪꯒꯤ 내 ꯊꯃꯣꯏꯁꯨ ꯂꯧꯖꯔꯣ 마랑바 난나 가이후비누 닝노기 북닝세 탱진비우 마랑바 난나 가이후비누 닝노기 북닝세 탱진비우 내가 판나 사체게 내남나 북닝 후자게 thăm đây và nungsi base dangi loi na oi jaro Si helicopter hai pieces da group dance ni na take dance. lấy chụp bức khu đinh tin nợ rè thăm môi sẽ vô đi đây nán thở kre nung si ta biết lại thuốc u na tha je khu đôi tâm thóc nhẹ bay ra si ai đi nung si bagi helicopter da hồi mu kaya na ngarang 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 ngang li nung si reply giri 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 takli oi mu kaya na ngarang 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 ngang li nung si reply giri 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 takli moy da ta tilla da bada nu janan na ai gi lepi rabata chillage na chom se lấy chụp bức khu đinh thăm môi sẽ vô đi đây nung si ta biết lại thuốc u na tha je khu đôi tâm thóc nhẹ bay ra si ai gi nung si bagi helicopter da lambel sida sot kada khudi thi hallo sang chat lambel sida sot kada khudi thi hallo saji budagi lam ta phao nu si na tham jage asau barai tham dana ikai ba pumba lấy chụp bức khu đinh thăm môi sẽ vô đi đây nung si ta biết lại thuốc u na tha je khu đôi tâm thóc nhẹ bay ra si ai gi nung si bagi helicopter da Thamoy tinare wakal yanare yang lu kudinda harau mathoi kanare Thamoy tinare wakal haksanganare ngasi hai banong bise ini tamna nungai si lay sak lay chu hen bi sing lay ka fan na sat kai re tan thanai re ngasi di mai kai kuding harau re lay sak lay chu hen bi sing lay ka fan na sat kai re tan thanai re ngasi di mai kai kuding harau re isai dum sat tum si jakoi dum sat tum si isai
ꯁꯛꯂꯛꯀꯤ ꯂꯩꯁꯥꯕꯤ ꯅꯈꯣꯏ ꯂꯣꯏꯅ ꯐꯖꯩꯀꯣ ꯇꯥꯃꯣ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯈꯣꯏ ꯖꯒꯣꯏ ꯁꯥꯔꯛꯀꯣ ꯂꯩꯀꯥꯏꯁꯤꯒꯤ ꯁꯛꯍꯦꯟꯕ ꯃꯁꯛ ꯐꯕ ꯄꯥꯈꯪꯉꯣ ꯃꯔꯨꯀꯥꯗꯤ ꯍꯨꯟꯗꯦꯀꯣ ꯄꯣꯛꯈꯥꯏꯕꯤꯗꯤ ꯅꯠꯇꯦꯀꯣ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯁꯥꯕꯤ ꯅꯈꯣꯏ ꯂꯣꯏꯅ ꯐꯖꯩꯀꯣ ꯇꯥꯃꯣ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯈꯣꯏ ꯖꯒꯣꯏ ꯁꯥꯔꯛꯀꯣ ꯂꯩꯀꯥꯏꯁꯤꯒꯤ ꯁꯛꯍꯦꯟꯕ ꯃꯁꯛ ꯐꯕ ꯄꯥꯈꯪꯉꯣ ꯃꯔꯨꯀꯥꯗꯤ ꯍꯨꯟꯗꯦꯀꯣ ꯄꯣꯛꯈꯥꯏꯕꯤꯗꯤ ꯅꯠꯇꯦꯀೋ ꯃꯇꯧ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯅꯣꯛꯐꯤ ꯇꯧꯅ ꯌꯦꯡꯂꯛꯀꯣ ꯅꯈꯣꯏ ꯋꯥꯡꯅ ꯊꯥꯡꯒꯠꯂꯨ ꯍꯨꯏꯁꯦꯜ ꯍꯧꯅ ꯈꯣꯡꯂꯛꯀꯣ ꯃꯇꯧ ꯂꯩꯕ ꯄꯥꯈꯪꯉꯣ ꯂꯣꯟꯅ ꯃꯤꯠꯆꯤ ꯈꯜꯂꯛꯀꯅꯨ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯏꯁꯩ ꯑꯗꯨꯝ ꯁꯛꯇꯣꯛꯁꯤ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯣꯛꯁꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯇꯣꯛꯁꯤ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯣꯛꯁꯤ 이사이 좀 싹둑시 짝거이 좀 싸둑시 이사이 좀 싹둑시 짝거이 좀 싸둑시 미호 저거 따이방니 갈라 컵을 저거니 니노 라이 좀 사줘봐 빡한 나름 덥자게 ꯈꯝꯕꯜ ꯆꯥꯎꯕ ꯂꯩꯆꯤꯜꯅ ꯊꯥꯖꯃꯕꯨ ꯈꯨꯝꯕꯗꯤ ꯃꯥꯂꯪ ꯁꯍꯨꯝꯀꯤꯗꯨꯅ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯈꯨꯝꯕꯅꯤ 미호 저거 따이방니 갈라 컵을 저거니 니노 라이 좀 사줘봐 빡한 나름 덥자게 ꯈꯝꯕꯜ ꯆꯥꯎꯕ ꯂꯩꯆꯤꯜꯅ ꯊꯥꯖꯃꯕꯨ ꯈꯨꯝꯕꯗꯤ ꯃꯥꯂꯪ ꯁꯍꯨꯝꯀꯤꯗꯨꯅ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯈꯨꯝꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯄꯪꯕꯤ ꯀꯅꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯊꯃꯣꯏ ꯁꯤꯡꯂꯦ ꯈꯪꯂꯕ ꯃꯥꯟꯖ ꯃꯇꯨꯡ 인ꯖꯒꯦ ꯄꯥꯈꯪ ꯊꯃꯣꯏ ꯏꯔꯥꯜ ꯌꯥꯏꯔꯤꯉꯣ ꯅꯪꯒꯤ ꯀꯨꯁꯤꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯃꯥꯟꯖ 이뚱 인비로 이사이 좀 싹둑시 짝거이 좀 싸둑시 이사이 좀 싹둑시 짝거이 좀 싸둑시 ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯦ ꯋꯥꯈꯜ ꯋꯥꯈꯜ ꯌꯥꯅꯔꯦ ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯔꯦꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯦ ꯋꯥꯈꯜ ꯍꯛꯆꯥꯡ ꯌꯥꯅꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯏꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯁꯤꯡꯏ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤꯁꯤꯡ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯀꯥꯏꯔꯦ ꯇꯥꯟꯊꯥꯅꯥꯏꯔꯦ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯍꯔꯥꯎꯔꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤꯁꯤꯡ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯀꯥꯏꯔꯦ ꯇꯥꯟꯊꯥꯅꯥꯏꯔꯦ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯍꯔꯥꯎꯔꯦ 이사이 좀 싹둑시 짝거이 좀 싸둑시 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 ꯅꯨꯡꯉꯥꯏꯔꯕ ꯃꯊꯪ ꯃꯊꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯡꯊꯣꯛꯆꯒꯦ ꯁꯥꯏꯅꯤꯡ ꯐꯤꯌꯔꯁꯀꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯒ꯭ꯔꯨꯞ ꯗꯦꯟꯁ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ
hey.